ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄꯒꯤ ꯃꯇꯝ, ꯁꯅꯥꯔꯩꯒꯤ ꯕꯣꯔꯥ ꯄꯣꯠꯐꯝ ꯑꯗꯨ ꯃꯤꯅ ꯁꯤꯛꯅ ꯁꯥꯏꯅꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯝꯕꯤ ꯂꯝꯗꯥꯡꯅꯒ ꯆꯥꯔꯤꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡꯒꯤꯁꯨ ꯄꯣꯊꯥꯐꯝ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯕꯣꯔꯥꯗꯨ ꯂꯩꯗꯧꯒꯤ ꯉꯥꯏ꯫ ꯑꯍꯜ ꯑꯃꯅ, "ꯁꯅꯥꯔꯩ, ꯅꯪꯒꯤ ꯕꯣꯔꯥꯗꯨ ꯂꯨꯄꯥ 2ꯗꯒꯤ ꯄꯤꯔꯧ ꯍꯩ." "ꯍꯣꯏ ꯍꯣꯏ ꯏꯅꯦ, ꯄꯤꯔꯛꯑꯒꯦ. ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯕꯤꯔꯣ. ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯍꯥꯟꯅ ꯑꯝꯇ ꯇꯝꯈꯤꯒꯦ. ꯏꯅꯦꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯨ ꯌꯥꯏꯗꯅ." "ꯍꯣꯏ ꯍꯣꯏ, ꯉꯥꯏꯔ ꯂꯣꯏꯔꯦ. ꯅꯨꯡꯊꯤꯜ ꯌꯧꯔꯛꯄꯁꯦ ꯅꯪꯒꯤ ꯕꯣꯔꯥ ꯑꯁꯥꯕꯁꯦ ꯍꯦꯛꯇ ꯆꯥꯅꯤꯡꯂꯛꯄ ꯁꯅꯥꯔꯩ ꯏꯕꯦꯝꯃ. ꯅꯪꯒꯤ ꯕꯣꯔꯥꯁꯦ ꯉꯥꯅꯝ ꯊꯨꯝꯅꯝꯅꯒ ꯍꯥꯎꯖꯈ꯭ꯔꯦ ꯏꯅꯦꯗꯤ." "ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ." ꯃꯇꯥꯡꯗꯨꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯣꯏ 4-5ꯗꯨꯁꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯏ꯫ ꯃꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯄꯣꯠꯐꯝꯗꯨꯃ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯇꯧꯔꯤꯕ ꯊꯣꯏꯕꯤꯅ, "ꯏꯅꯝꯃ, ꯑꯩꯈꯣꯏꯒꯤꯁꯨ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯗꯣ ꯈꯤꯇ ꯄꯤꯕꯤꯔꯛꯑꯣ. ꯁꯤꯡꯖꯨꯗꯨꯅ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯇꯝꯃꯛꯑꯒꯦ ꯇꯝꯃꯛꯑꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣꯀꯣ ꯂꯩꯁꯥꯕꯤꯁꯥ. ꯕꯣꯔꯥ ꯊꯥꯗꯔꯤꯁꯦ ꯂꯧꯈꯠꯄꯒ ꯄꯤꯔꯛꯑꯒꯦ ꯅꯣꯏꯒꯤ." "ꯍꯣꯏ ꯏꯅꯝꯃ." ꯇꯣꯝꯕꯤꯅ, "ꯏꯅꯝꯃ, ꯃꯔꯣꯏꯗꯣ ꯑꯩ ꯁꯣꯏꯕꯤꯔꯧꯔꯥ?" "ꯍꯣꯏꯅꯦ, ꯑꯝꯇ ꯁꯣꯏꯌꯨꯁꯤ ꯇꯣꯝꯕꯤ. ꯏꯅꯝꯃꯁꯦ ꯀꯔꯝꯕꯕꯨ ꯍꯥꯟꯅ ꯇꯧꯗꯣꯏꯅꯣ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯋꯣꯏꯕ." ꯊꯣꯏꯕꯤꯅ, "ꯇꯣꯝꯕꯤ, ꯅꯪꯁꯨ ꯏꯅꯝꯃꯒꯤ ꯄꯣꯠꯐꯝꯗ ꯏꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯎꯔꯣꯏ?" "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯊꯣꯏꯕꯤ? ꯌꯥꯎꯔꯣ ꯇꯣꯝꯕꯤ." ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅꯇ ꯁꯨꯝ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯉꯥꯏ ꯂꯩꯔꯕꯗꯤ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯕ? ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ, ꯐꯤꯕꯨ ꯁꯨꯒꯗ꯭ꯔꯥ, ꯀꯔꯝꯕꯕꯨ ꯍꯥꯟꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯕ꯫ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯄꯣꯠꯐꯝ ꯊꯣꯛꯄꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ꯫ ꯃꯈꯣꯏ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯃꯤꯀꯨꯞ ꯑꯝꯇ ꯂꯩꯅꯤ ꯈꯪꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯕ ꯌꯥꯕꯅꯦꯕ꯫ "ꯍꯣ ꯃꯈꯣꯏ ꯃꯄꯥ! ꯃꯈꯣꯏ ꯃꯄꯥ! ꯍꯣ ꯃꯈꯣꯏ ꯃꯄꯥ!" ꯁꯣꯝꯗꯅ ꯇꯣꯃꯥꯜꯗꯨ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯐꯝꯂꯒ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯌꯥꯝ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯒ ꯀꯧꯔꯤꯕꯒꯗꯨ ꯇꯥꯔꯒ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯃꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯅꯣ ꯈꯪꯗꯦ. ꯑꯩ ꯑꯃꯨꯛ ꯏꯀꯧ ꯀꯧꯔꯤꯁꯤꯕ. ꯃꯈꯣꯟꯅꯤ ꯇꯧꯔꯤꯁꯤꯅ ꯀ꯭ꯋꯥꯛ ꯃꯈꯣꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯁꯩꯇ. ꯕꯤꯔꯤ ꯃꯆꯩꯁꯤꯃꯇ ꯍꯪꯆꯤꯠ ꯂꯥꯡꯅ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯆꯤꯡꯐꯝ ꯈꯪꯍꯟꯗꯦꯗ." ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯗꯅ ꯂꯥꯛꯄꯗ ꯋꯥꯄꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯑꯗꯨꯛ ꯋꯥꯅ ꯀꯧꯔꯨꯔꯒ ꯇꯣꯃꯥꯜꯅ ꯊꯋꯥꯁꯥꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ, "ꯑꯦ, ꯅꯨꯄꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯠꯇꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ ꯅꯨꯄꯥ ꯅꯪꯕꯨ?" "ꯀꯩꯗꯧꯕ ꯑꯩꯕꯨ ꯀꯩꯅꯣ? ꯐꯝꯃꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ ꯅꯪꯕꯨ?" "ꯍꯣꯏꯅꯦ, ꯎꯏꯌꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯨ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ." "ꯇꯥꯏ ꯀꯩꯅꯣ." "ꯑꯣ, ꯇꯥꯔꯒ ꯀꯩꯗꯧꯕꯒꯤ ꯈꯨꯝꯗ꯭ꯔꯤꯕ ꯅꯪꯗꯤ? ꯑꯁ, ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯧꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯁꯤ, ꯑꯃꯨꯛ ꯍꯪꯗ꯭ꯔꯥ ꯂꯩꯇ꯭ꯔꯁꯨ." "ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯅ ꯂꯩꯔꯦ. ꯑꯁꯣꯝꯗꯅ ꯑꯩꯅ ꯀꯣꯛ ꯃꯩ ꯈꯪꯗ꯭ꯔꯦ. ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯑꯃꯕꯨ ꯇꯧꯒꯗ꯭ꯔꯥ ꯀꯔꯝꯕꯅ ꯍꯥꯟꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ." "ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" "ꯑꯣ, ꯁꯤꯗ ꯐꯝꯗꯅ ꯁꯨꯝ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯊꯣꯡꯅꯅ ꯃꯁꯤꯡ ꯑꯝꯇ ꯂꯩꯇꯤꯌꯦ. ꯑꯗꯨ ꯈꯔ ꯈꯥꯏꯕꯤꯔꯨ ꯂꯥꯛꯑꯣ. ꯑꯗꯨꯒ ꯁꯟꯗꯨꯁꯨ ꯂꯝꯄꯥꯛꯇ ꯑꯝꯇ ꯄꯨꯊꯣꯛꯄꯤꯌꯨ ꯂꯥꯎ. ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯁꯨ ꯄꯥꯡꯕꯤꯕ ꯌꯥꯕꯅꯤ ꯅꯨꯄꯥ ꯅꯪꯁꯨ." "ꯑꯁ, ꯑꯩ ꯇꯜꯂꯤꯗ. ꯅꯪ ꯑꯗꯨꯝ ꯇꯧ ꯀꯩꯅꯣ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ. ꯁꯤꯡ ꯈꯥꯏꯕ ꯀꯥꯏꯅ ꯅꯨꯡꯁꯥꯒ ꯁꯥꯔꯀꯥꯟꯁꯤꯗ." "ꯑꯣ, ꯑꯩꯅ ꯂꯣꯏ ꯇꯧ ꯂꯩꯔꯗꯤꯅꯦ ꯆꯥꯛꯅ ꯀꯔꯝ ꯀꯥꯟ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣꯕ? ꯍꯥ? ꯑꯗꯒꯤ ꯄꯣꯠꯐꯝꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯕꯅꯣ? ꯄꯣꯠꯐꯝ ꯊꯣꯛꯄꯒꯤ ꯃꯇꯝꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯌꯧꯔꯛꯑꯅꯤ. ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯅꯁꯨ ꯄꯣꯠꯐꯝ ꯊꯣꯛꯂꯒ ꯌꯥꯗꯧ ꯅꯠꯇꯤꯌꯦ." "ꯑꯁ, ꯉꯥꯏꯍꯥꯛꯇ ꯋꯥꯄꯟꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯂꯥꯡꯐꯝ ꯈꯪꯍꯟꯗꯦꯗ ꯅꯨꯄꯤ ꯅꯪꯁꯦ." "ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇ ꯈꯪꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯝꯅ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯕꯗꯨꯅꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯌꯦ. ꯏꯃꯨꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯊꯕ ꯅꯠꯇꯅ." "ꯅꯪ ꯉꯥꯡꯍꯧꯔꯣꯏ ꯅꯨꯄꯤ. ꯑꯩꯗꯤ ꯀꯔꯥꯏꯗꯅꯣ ꯆꯠꯈ꯭ꯔꯒꯦ? ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯒꯠ ꯆꯒꯠ ꯇꯥꯅꯤꯡꯗꯕꯅ. ꯍꯥꯏꯔ ꯁꯨꯝ ꯍꯦꯜꯂꯦ ꯋꯥꯅꯤ. ꯊꯨꯠ ꯂꯥꯎꯕꯤ ꯊꯕꯛ ꯈꯔ ꯇꯧꯕꯒꯤꯕꯨ ꯄꯪꯉꯥꯡ ꯉꯥꯡꯉꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯊꯋꯥꯁꯥꯗꯕꯤ ꯊꯣꯛꯈꯤ꯫ ꯁꯅꯥꯔꯩ ꯃꯈꯣꯏꯗꯧꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯒ ꯂꯩꯍꯧꯏ꯫ ꯇꯣꯃꯥꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯅꯤꯡꯗꯕ ꯃꯔꯤꯟ ꯇꯟꯕ ꯃꯤꯁꯛꯅꯤ꯫ ꯁꯅꯥꯔꯩ ꯃꯥꯅ ꯌꯨꯝꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯇꯣꯃꯥꯜ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯅꯤ ꯈꯪꯗ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩꯗꯅ ꯂꯩꯊꯣꯛꯂꯝꯃꯤ꯫
Sanare Tomal ngairabadi oiraroi khangladuna Sandu manu oina lampak romda ngamboi ngamdoboi chingduna machinjak chanaba haiduna puthore Thabakna khara thenglakansidda asimu som yana leiwani Arangmi nangbo ina singlabadi khara kanna nakhongdu thangla oimi Thoinuna Sanare nangbu san hoidore iro Ainadi noida nang unage haida laga Kay hagi thoino nang nay unaba la inebo Ataygi nateda nang nanahan bora hongnaba nakupi harambaduda Nakupi se pige haidan la ine O hoinya aidi pung kaw he kaw thoknure dana Thoino nang na thinbirak pasya yam phari ai thabak mayam sida mingmu ningsingudre Hoini aisu nang na thausinjabaduda ai noin hekte thinbira aba Yamini nangise ado selbu kaya piyo haibanu nangise Hausikti ai san hoidokpa thoklakpanina selgam ta yarokti Horen oina pirage ba Hoida selgi wadi kona tawrasu ya O adudi horen ngahak hek potphamda tholao aduga tawrasi Asumna hainaduna anidu satkre Somdana Tomal maga suningdaba manaba moi ani ahumdu punsinduna lampak masiduda zor sanari Samuna Nuna igi ngasigi dawsiba Asuk yam yadribasiba Ngasayadiki phaniyam sanarapasi Aigi amangbado oiribasibu kariginoba Nangda natteday tawsamo aigisu Masigi goroba haiba pan maru manbasina Noi khoktana layren tawrisi ngasidi Samuna Aduni numidangi sengwanunaba sil Aina aigi nupidagi huralain Tuwapot ngasigi dawsidi charahenba soidrib Gorobana Hira noisidi yam ngangi saita Ngasi kang aina khara khokpasida Nan kay noin dung khokpada ay kari hairagi Makasa thagi saibro Tomal Yari yari bo Ngasi gidi sida loisilas Makasa thana masilga siki pao yaudre Samuna Itaw goroba Ngasi di zuar sil mangmagi thawayam nungaita Nang nasildu karyam tung bhaidu thui Aduna hidak mayo mamatadi Kungudana nangso Adu phawdi kungu yamani Gorobana Kadai dagi hidak kungunu Mi sigi sil sidi ay Sisina dogi ngai lerem Ngasigidi yarui Kona matungda kongagi Samuna Hira Ngasigi nang natongni ngaisda haibanida Daw Nangso namuk pata tongnuda Hidak mayong ka kongmada Nang kasumang wibo Tomal Haishu haibani Ado kya masil dudagi Hidak mayong amatang kongmada Daw nang Sidi siroidana Gorobana Daw Noibu ngasigi paraktani Silsi Aina ngasay zuar sanama lakpada Ikoi pabagi ikagarido bandan thaname adu halluduini wan natradi pabana wa so in thukpa tari bai noi shaunu ai mathang da so in kongin saita ai kongin numidangi matamdo sanare magi potphamdo kanna loisili kolik amangba singduna phengba samba tauri matang aduda sakhidu laktu sanare ya nangi bora du bu lairi bro lairadi du pa ani gi da pirau hai haima Nia, boradi amta laitri, loina loikre. Ise, onthokpanida. Kitang nga nalaki haidi inesu. Isu nupa na hausikta saksaw haiba yadadana. Ningay tawman karadana lakmani ni nangbo. Kita da kenay day niya. Among haudok so kulikas loina pengdokre tawisi. Oh, yare. Later di kari upay lay. Loising zahuro. Inesu sa lagi ko. Hoy ni. Sanare. Kolik sing adu pheng masama loiraduna yumda sanglai numidangi saktu thongna bahaidana amuk kana langi sanare ise nasai numidangi sang ta lehudi mana masing khra lere ke tawraga hedi pung kaw redana kai sang thongni tawrisi de thongni ngai kari phau leiramoi ni tawrisi haibu patphamda insang leiba muk thogidro tawrisi bo hera hoksik pu thokpa haunadrida asuk thengla kansida usidi tawhoibra tawhoidabra Ina kada ki sauri manani hum pat ekta thatlaga te thongjela baiduni Asikanduna sanare amambaduda saugridu heklaga chak adu thongba kana laknai Matang aduda tomaldu changlakduna Dupi chak loirab chak sar chaklang ni yadri seita Dupa chak ti ngak wathini chaphu mahi saubada ngai ngak ngai biro ai loisin na tawraklage asuk thengla sifau sak loidi sibu nang asai di kaidong lege ha Nasay na thongba kaidawge ba Lupa Kaidaw lay ba haibu kay Potpham hek halakpagani Aina chak thonglibasi Nang ni kaidawbagi potpham do Theng na lay ba Ha Kay gedok theng na hangino ba Nawa ka na ngay bada potpham do theng na hangino haibani
ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯨꯄꯥ ꯉꯥꯡꯉꯤꯗꯨꯕꯣ? ꯄꯣꯠꯐꯝꯗꯣ ꯃꯤ ꯂꯥꯛꯄꯒꯤ ꯂꯣꯏꯁꯤꯟꯕꯗꯣ ꯍꯦꯛꯇ ꯌꯥꯗ ꯇꯧꯔꯤꯅꯦ. ꯀꯔꯤꯅꯣꯅꯦ? ꯑꯗꯨꯗꯤ ꯃꯤ ꯆꯤꯟꯃꯜꯂꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯄꯣꯠꯐꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯍꯥꯡꯗꯣꯔꯤꯕ꯭ꯔꯣ ꯍꯥ? ꯑꯗꯨꯅ ꯅꯪꯒꯤꯗꯨꯅ ꯃꯔꯩ ꯀꯧꯏ. ꯄꯣꯠꯐꯝꯁꯤꯗꯒꯤ ꯇꯦꯛ ꯇꯦꯛ ꯂꯥꯛꯄ ꯁꯦꯜꯁꯤ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯅꯪ ꯑꯩꯅ ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯟꯗ꯭ꯔꯤꯁꯦ. ꯅꯨꯄꯥ ꯌꯥꯔꯤꯁꯦ. ꯈꯔꯅꯒ ꯋꯥꯕꯅꯦ. ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯁꯦ. ꯑꯩ ꯆꯥꯛ ꯊꯤꯔꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯆꯥꯛ ꯑꯗꯨ ꯊꯤꯕ ꯍꯧꯏ. ꯇꯣꯃꯥꯜ ꯑꯃꯨꯛꯀꯁꯨ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯤꯡꯉꯥꯏ ꯏꯟꯁꯥꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯗꯨꯝ ꯆꯥꯕꯤꯔꯣ. ꯍꯌꯦꯡ ꯑꯩ ꯍꯥꯎꯅ ꯊꯣꯡꯉꯒꯦ. ꯉꯁꯤꯒꯤꯗꯤ ꯊꯦꯡꯕꯒ ꯏꯟꯁꯥꯡ ꯂꯩꯔꯛꯄ ꯀꯥꯎꯔꯦꯕ. ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤ ꯍꯥꯏꯅ ꯊꯣꯡꯉꯤ? ꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯎꯕ ꯄꯨꯈꯝ ꯑꯗꯨꯅ ꯑꯃꯝꯕꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗ ꯂꯪꯈꯤ. ꯑꯗꯨꯒ ꯇꯣꯃꯥꯜ ꯆꯥꯛꯁꯪꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ. ꯉꯁꯥꯏꯗꯒꯤ ꯃꯄꯨꯝ ꯊꯤꯠꯅꯁꯨ ꯊꯕꯛ ꯇꯧꯔꯨꯕ ꯁꯅꯥꯔꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯍꯥꯟꯅꯒꯨꯝ ꯁꯅꯥꯔꯩ ꯄꯣꯠꯐꯝ ꯊꯣꯛꯇꯨꯅ ꯕꯣꯔꯥ ꯍꯧꯅꯕ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯏ. ꯅꯥꯀꯟꯗ ꯁꯤꯡꯖꯨ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯑꯃꯁꯨ ꯁꯤꯡꯖꯨ ꯇꯝꯃꯛꯄ ꯉꯥꯏꯔꯤ. ꯁꯅꯥꯔꯩ ꯄꯣꯠ ꯇꯝꯅꯕ ꯃꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯗꯨ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯂꯨꯄꯥ 10 ꯄꯤꯔꯣ. ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯨꯄꯥ? ꯁꯦꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ. ꯈꯨꯂꯥꯡꯈꯥꯡꯐꯥꯎ ꯀꯧꯗ꯭ꯔꯤ. ꯅꯪ ꯈꯨꯂꯥꯡꯈꯥꯡ ꯀꯧꯕ ꯀꯧꯗꯕ ꯑꯩ ꯈꯪꯗꯦꯅꯦ. ꯑꯩꯅ ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯗꯤ ꯄꯤꯔꯣꯗꯅꯀꯣ. ꯑꯩ ꯊꯦꯡꯉꯕꯅꯤ. ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯥꯏꯔꯦꯗꯤ. ꯅꯨꯄꯥ ꯁꯦꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯋꯥꯅꯤ ꯑꯩꯕꯣ. ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ. ꯑꯩꯅ ꯁꯦꯜꯗꯣ ꯄꯤꯔꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯄꯤꯔꯣꯗꯅ. ꯁꯦල් ꯄꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯕꯣꯔꯥ ꯍꯧꯅꯕ ꯊꯝꯂꯤꯕ ꯊꯥꯎ ꯑꯁꯥꯕꯁꯤꯅ ꯅꯀꯣꯛꯇꯨꯗ ꯍꯩꯖꯤꯜꯂꯛꯇꯣꯔꯤꯕ ꯑꯩꯗꯤ. ꯁꯅꯥꯔꯩ ꯃꯤ ꯃꯃꯥꯡꯗꯨꯗ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯅꯨꯄꯥ ꯁꯦꯜꯁꯦ ꯃꯔꯣꯏ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯨꯄꯥ 5ꯁꯤ ꯈꯛꯇ ꯊꯝꯕꯅꯤ. ꯁꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯁꯦ. ꯅꯪ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ ꯍꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯈꯤꯒꯦ? ꯅꯪꯅ ꯂꯨꯄꯥ 5ꯁꯤ ꯈꯛ ꯄꯤꯔꯛꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥ? ꯁꯤꯅꯤ ꯌꯥꯗꯧ ꯅꯠꯇꯦꯅꯦ. ꯍꯩꯃ ꯁꯦꯜꯗꯨ ꯂꯩꯗꯤ ꯂꯩꯇꯅ ꯑꯩ ꯀꯔꯥꯏꯗꯒꯤ ꯂꯧꯔꯒ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯄꯥ ꯅꯪꯁꯤ ꯋꯥꯈꯜ ꯈꯤꯇꯁꯨ ꯇꯥꯎ ꯀꯩꯗꯧꯒꯦ? ꯃꯐꯝꯁꯦ ꯄꯣꯠꯐꯝꯅꯦ. ꯃꯤꯁꯨ ꯂꯩꯔꯤ. ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯨꯝꯃꯤ ꯀꯥꯏꯈ꯭ꯔꯦ ꯑꯩꯗꯤ. ꯑꯗꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯀꯣꯜ ꯀꯟꯈꯠꯅꯔꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯍꯩ ꯁꯅꯥꯔꯩ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ? ꯋꯥꯗꯨꯕꯨ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯇꯣꯃꯥꯜ ꯅꯪꯁꯨꯅꯤ ꯄꯣꯠꯐꯝꯁꯤ ꯊꯣꯔꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯇꯧꯔꯤꯕꯗꯨꯕꯨ ꯍꯦꯃꯜꯂꯤꯀꯣ. ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯕꯗ ꯏꯇꯩꯃ ꯌꯥꯎꯔꯣ ꯍꯥꯏꯗꯦ. ꯏꯇꯩꯃꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤꯗ. ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯁꯦꯜ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯑꯗꯨꯗ ꯁꯦꯜ ꯁꯨꯅ ꯊꯝꯃꯝꯗ꯭ꯔꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤ. ꯑꯩꯅ ꯀꯩꯗꯧꯒꯦ? ꯏꯕꯦꯆꯥꯅ ꯑꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯤꯅ. ꯅꯠꯇꯦ ꯁꯅꯥꯔꯩ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯩꯃꯤꯟꯅꯒꯦ? ꯃꯔꯩ ꯆꯀ꯭ꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ. ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏ. ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯌꯥꯅ ꯌꯥꯅꯕ ꯂꯣꯏꯅꯩ ꯍꯥꯏꯗꯨꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯁꯅꯥꯔꯩ ꯁꯪꯒꯣꯝ ꯁꯨꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯃꯣꯂꯥꯗꯣ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯏ. ꯁꯅꯥꯔꯩ ꯁꯅꯥꯔꯩ ꯁꯅꯥꯔꯩ. ꯍꯩꯃ ꯏꯆꯦ ꯑꯩ ꯁꯪꯒꯣꯟꯗ ꯂꯩꯌꯦ. ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ. ꯑꯣ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯍꯦ ꯑꯗꯨꯗꯤ. ꯏꯆꯦꯁꯨꯅꯦ ꯅꯪꯒꯤ ꯁꯪꯒꯣꯝꯗꯣ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ. ꯁꯦ ꯀꯌꯥꯒꯤꯅꯣ? ꯅꯪꯅ ꯊꯣꯛꯄ ꯀꯣꯟꯁꯤꯗ ꯈꯔ ꯍꯦꯛ ꯍꯥꯞꯄꯛꯑꯣ. ꯐꯝꯍꯜꯂꯒ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯔꯨꯒꯦ. ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯆꯦ? ꯏꯆꯦꯅ ꯂꯧꯕꯕꯣ? ꯌꯥꯗꯦ. ꯑꯗꯨꯏꯁꯨ ꯏꯆꯦꯅ ꯅꯪꯒꯤ ꯁꯦꯜ ꯄꯤꯅꯤ. ꯁꯤ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ. ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣ. ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ. ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯈꯔ ꯆꯪꯒꯅꯤ. ꯀꯔꯤꯅꯣ ꯅꯨꯡꯁꯥꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡꯒ ꯑꯃꯠꯇ ꯍꯥꯎꯐꯝ ꯈꯪꯗꯦ. ꯁꯪꯒꯣꯝꯁꯤꯒ ꯇꯣꯠꯂꯒ ꯈꯔ ꯍꯦꯛ ꯃꯍꯥꯎꯏ. ꯁꯅꯥꯔꯩ ꯃꯇꯨꯡꯗ ꯅꯣꯏꯒꯤ ꯁꯪꯒꯣꯝ ꯁꯨꯝꯃꯗꯤ ꯏꯆꯦꯗ ꯈꯔ ꯍꯥꯏꯔꯛꯎꯀꯣ. ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯏꯆꯦ. ꯁꯟꯕꯤꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯗꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯌꯥꯗꯣꯏꯅꯤ. ꯑꯗ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ. ꯅꯪꯕꯨꯗꯤ ꯅꯊꯧ ꯌꯥꯝꯖꯕꯅꯤ. ꯑꯗꯣ ꯅꯣꯏ ꯇꯣꯃꯥꯜꯗ ꯇꯧꯍꯜꯂꯨꯗꯅ. ꯀꯔꯥꯏꯗꯩꯅꯣ ꯏꯆꯦ ꯃꯥꯅꯕꯣ? ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯃꯤꯀꯨꯞ ꯑꯝꯇ ꯂꯩꯅꯤ ꯈꯪꯕ ꯅꯠꯇꯦꯕ. ꯃꯁꯤꯃꯁꯨ ꯑꯉꯥꯡ ꯑꯁꯨꯛ ꯑꯣꯏꯅ ꯃꯊꯣꯡꯒꯤ ꯑꯣꯈꯥꯛ ꯆꯥꯗꯦꯍꯦ ꯂꯥꯏꯃ. ꯁꯦꯜ ꯅꯨꯡ ꯇꯥꯟꯗꯅ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯉꯥꯎꯊꯣꯛꯄ ꯆꯥꯊꯣꯛꯄ ꯄꯥꯝꯈ꯭ꯔꯦ. ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯅ ꯀꯣꯛ ꯁꯥꯔꯤꯁꯤꯁꯨ. ꯃꯥꯅ ꯉꯥꯡꯅ ꯁꯛꯅꯕ ꯈꯤꯇꯁꯨ ꯌꯥꯔꯝꯃꯗꯤ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯣꯏꯗꯧꯅꯤ. ꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ. ꯅꯪ ꯑꯩꯅ ꯋꯥꯔꯛꯄꯗ ꯂꯧꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯂꯥꯏꯅ ꯋꯥꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ. ꯁꯅꯥꯔꯩ
ꯏꯆꯦꯗꯤ ꯋꯥꯔꯤꯗ ꯃꯇꯝꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯦ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯄꯣꯠꯐꯝ ꯊꯣꯛꯂꯛꯄꯗ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯥꯏꯊꯣꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯃꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯎꯍꯦ ꯀꯩꯒꯤ ꯁꯦꯜꯅꯣ ꯅꯣꯡꯉꯥꯟꯕꯒ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯁꯤꯕꯣ ꯁꯦꯜꯒ ꯂꯩꯇꯦꯀꯣ ꯑꯩ ꯂꯩꯇꯕ ꯌꯥꯔꯣꯏꯅꯦ ꯃꯤꯅ ꯄꯤꯌꯨꯗꯤ ꯈꯔ ꯀꯣꯛꯄꯤꯔꯣꯗꯅ ꯁꯤ ꯌꯥꯝ ꯉꯥꯡꯅꯈ꯭ꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯁꯦꯜ ꯂꯩꯇꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯄꯣꯠꯐꯝ ꯅꯨꯡꯇꯤꯒꯤ ꯊꯣꯛꯑꯒ ꯁꯦꯜ ꯂꯩꯇꯦꯕꯨ ꯀꯩꯅꯣ ꯑꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯂꯩꯇꯕ ꯌꯥꯔꯣꯏ ꯄꯤꯔꯣ ꯑꯩꯁꯤꯗꯤ ꯑꯦ ꯄꯣꯠꯐꯝꯁꯤꯗꯒꯤ ꯃꯈꯥꯏꯁꯤꯒꯤ ꯐꯪꯂꯛꯄꯗꯨꯅꯅꯦ ꯆꯦꯡ ꯆꯥꯛ ꯋꯥꯟꯗꯅ ꯉꯁꯤ ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯟꯗ꯭ꯔꯤꯕꯁꯤ ꯅꯪꯅ ꯉꯁꯤ ꯐꯥꯎ ꯏꯃꯨꯡꯁꯤꯗ ꯁꯤꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯅꯪꯅ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯅꯪꯅ ꯁꯦꯜ ꯄꯣꯠꯐꯝ ꯐꯝꯃꯤꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯜ ꯇꯥꯟꯗꯣꯔꯤꯒꯦ ꯍꯥ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯨꯄꯥ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯦꯜ ꯂꯩꯇꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯔꯩ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈꯤ ꯇꯣꯃꯥꯜ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯑꯣ ꯐꯩ ꯅꯪ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯅꯪ ꯌꯦꯡꯉꯣꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯪꯒꯣꯟꯗ ꯄꯨꯜꯂꯤꯕ ꯁꯟꯗꯨ ꯎꯔꯗꯨꯅ ꯁꯟ ꯑꯗꯨ ꯃꯗꯨ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯃꯥꯜꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩ ꯃꯄꯥꯟꯅ ꯁꯤꯡ ꯑꯈꯥꯏꯕꯗ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯪꯒꯣꯟꯗ ꯁꯟ ꯂꯩꯔꯝꯗꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯑꯩꯈꯣꯏ ꯑꯔꯥꯡꯕꯤꯗꯨꯕꯨ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯪꯒꯣꯝ ꯁꯨꯝꯃꯒ ꯁꯪꯒꯣꯟꯗ ꯂꯩꯍꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯁꯣꯝꯗꯅ ꯇꯣꯃꯥꯜ ꯁꯟ ꯑꯗꯨ ꯁꯤꯡꯗꯨꯅ ꯄꯛꯆꯥꯎ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯨꯔꯥ ꯄꯛꯆꯥꯎ ꯈꯨꯔꯥ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯈꯨꯔꯥ ꯄꯛꯆꯥꯎꯁꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ ꯇꯣꯃꯥꯜ ꯅꯪ ꯑꯣꯏꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯁꯟꯕꯤꯗꯨꯅ ꯀꯔꯤꯒꯤꯅꯣ 이보 ꯈꯨꯔꯥ ꯑꯩꯒꯤꯁꯦ ꯁꯟꯕꯤꯁꯤ ꯈꯨꯔꯥꯗ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯈꯨꯔꯥꯅ ꯂꯧꯕꯤꯗꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯁꯟꯕꯤꯁꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯈꯨꯔꯥ ꯑꯩꯁꯦ ꯁꯦꯜ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯅ ꯁꯟꯕꯤꯁꯦ ꯈꯨꯔꯥꯗ ꯌꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯖ꯭ꯋꯥꯔꯗ ꯊꯥꯅꯕ ꯁꯦꯜ ꯂꯩꯇꯕꯒꯤꯔꯣ ꯅꯪꯅ ꯁꯟꯕꯤꯁꯤ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯅꯠꯇꯦꯗ ꯈꯨꯔꯥ ꯊꯣꯛꯄ ꯅꯒꯨꯜ ꯈꯪꯉꯤꯕꯣ ꯅꯣꯏꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯄꯛꯆꯥꯎ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯁꯟꯕꯤꯁꯤ ꯂꯧ ꯍꯥꯏꯔꯕꯗꯤ ꯂꯨꯄꯥ 1,000 ꯄꯤꯔꯒꯦ ꯑꯗꯨꯗ ꯌꯥꯔꯕꯗꯤ ꯂꯧꯔꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯇꯣꯛꯑꯦ ꯈꯨꯔꯥ ꯂꯨꯄꯥ 100ꯗꯤ ꯍꯥꯞꯄꯤꯌꯨꯗꯅ ꯁꯟꯕꯤ ꯑꯆꯧꯕꯁꯤꯗꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯍꯧꯗ꯭ꯔꯣ ꯁꯦꯜ ꯃꯥꯡꯍꯟꯗꯧꯕ ꯅꯣꯏꯗ ꯑꯩ ꯁꯦꯜ ꯌꯥꯝ ꯄꯤꯕ ꯇꯜꯂꯤꯅꯦ ꯍꯣꯏ ꯐꯔꯦꯁꯤ ꯈꯨꯔꯥꯅ ꯍꯥꯏꯕ ꯁꯦꯜꯗꯨꯗ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯁꯟꯗꯣ ꯌꯣꯟꯊꯣꯛꯂꯝꯂꯒ ꯍꯔꯥꯎ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯃꯁꯤꯡ ꯊꯤꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯊꯥ 5-6ꯗꯤ ꯐꯖꯅ ꯉꯥꯎꯈꯥꯏ ꯌꯥꯔꯦ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯥꯏꯔꯛꯂꯤꯕ ꯁꯦꯜꯗꯨ ꯎꯕꯗ ꯅꯨꯄꯥ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯇꯧꯔꯛꯏꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯤꯗꯨ ꯌꯣꯟꯊꯣꯛꯎꯕ ꯑꯗꯨꯒꯤ ꯁꯦꯜ ꯍꯥ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯁꯟꯗꯨ ꯌꯣꯟꯊꯣꯛꯏꯕ ꯀꯩꯗꯧꯔꯣꯏꯗꯣꯏꯅꯣ ꯑꯗꯨ ꯂꯩꯔꯒ ꯋꯥꯏ ꯁꯤꯟꯅꯕꯅꯤ ꯁꯦꯜꯅꯒ ꯁꯦꯜ ป้ꯥꯏꯗꯕꯅꯤ ꯑꯗꯨ ꯌꯣꯟꯊꯣꯛꯎꯕꯅꯤ ꯅꯨꯄꯥ ꯅꯪꯁꯤ ꯐꯠꯆꯣꯛꯇꯧꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯁꯟꯗꯨ ꯌꯣꯜꯂꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯕ ꯁꯦꯜ ꯐꯪꯉꯤꯕꯁꯤꯗꯤ ꯁꯤꯅ ꯀꯔꯤꯅꯣ ꯀꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯇꯧꯔꯅꯤ ꯈꯔꯅꯤꯗ ꯉꯥꯏ ꯅꯌꯨꯗꯣ ꯊꯛꯄꯒ ꯑꯗꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯗ ꯁꯦꯜꯗꯣ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯗꯧꯕ ꯅꯨꯄꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀ ꯀꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯀꯔꯤ ꯀꯥꯟꯗꯕꯗ ꯆꯒꯠ ꯈꯨꯅꯝꯁꯤꯅꯤ ꯊꯥꯖꯤꯜꯂꯛꯇꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯃꯥꯜꯗꯤ ꯁꯟ ꯌꯣꯟꯕꯒꯤ ꯁꯦꯜꯗꯨꯅ ꯖ꯭ꯋꯥꯔꯗ ꯈꯔ ꯊꯥꯗꯣꯛ ꯌꯨ ꯈꯔ ꯊꯛꯇꯣꯛ ꯇꯧꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯉꯁꯤꯁꯨ ꯁꯥꯃꯨꯗꯨ ꯇꯣꯃꯥꯜ ꯍꯣꯏꯗ ꯇꯣꯃꯥꯜꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯇꯣꯃꯥꯜ ꯏꯇꯥꯎ ꯇꯣꯃꯥꯜ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯤꯒꯗꯨ ꯇꯥꯗꯈꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯅꯪꯅ ꯄꯥꯏꯁꯤꯜꯂꯒ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯗꯥꯏꯅꯣ ꯁꯦꯜꯗꯣ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯅꯨꯄꯥ ꯅꯍꯥꯟꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯋꯥ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯊꯥꯖꯤꯜꯂꯛꯀꯅꯤꯍꯦ ꯅꯪ ꯑꯩꯅ ꯈꯪꯗꯅꯅꯦ ꯍꯥꯏꯔꯤꯕꯁꯤ ꯁꯦꯜꯗꯣ ꯀꯔꯤꯅꯣ ꯆꯥꯎꯊꯣꯛꯅ ꯑꯃ ꯁꯤꯟꯕꯁꯨ ꯅꯠꯇꯦ ꯅꯌꯨ ꯊꯛꯄꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒ ꯃꯗꯨꯗ ꯁꯦꯜ ꯂꯣꯏꯁꯤꯟꯗꯅ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯕ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ
ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯥ ꯑꯩ ꯄꯨꯁꯤꯅꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯒꯦꯔꯥ ꯌꯨ ꯊꯛꯀꯦꯔꯥ ꯄꯥꯟꯅꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯍꯌꯦꯡ ꯋꯥꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯩ ꯄꯨꯟꯅ ꯋꯥꯃꯤꯟꯅꯅꯤꯅꯦ ꯍꯩꯃ ꯁꯦꯜꯗꯣ ꯄꯤꯔꯝꯃꯣ ꯉꯥꯏꯈꯣ ꯊꯣꯛꯈꯤꯅꯣ ꯁꯦꯜꯗꯣ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯏꯈꯣ ꯃꯤ ꯐꯨꯔꯤꯠꯀꯥꯁꯤ ꯆꯤꯡꯉꯛꯀꯅꯨ ꯆꯠꯊꯣꯛ ꯑꯝꯇ ꯀꯔꯤꯅꯣ ꯅꯁꯛꯇꯨ ꯎꯕꯗ ꯗꯥꯎꯒ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯊꯣꯛꯂꯛꯄꯅꯤ ꯃꯄꯥꯟꯗ ꯁꯥꯃꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯇꯣꯃꯥꯜꯅ ꯗꯥꯎ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯗꯨꯕꯨ ꯅꯠꯇꯦ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ ꯁꯣꯝꯗ ꯋꯥ ꯉꯥꯡꯅꯔꯤꯉꯩꯗ ꯇꯥꯍꯧꯗꯕꯒꯤ ꯆꯠꯂꯁꯤ ꯂꯥꯎ ꯏꯇꯥꯎ ꯁꯥꯃꯨ ꯇꯞꯂꯞ ꯁꯦꯜꯕꯨ ꯌꯧꯔꯕꯣ ꯅꯪꯕꯨ ꯌꯧꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯅꯪꯅ ꯁꯦꯜ ꯄꯥꯏꯕꯩꯗꯨ ꯊꯣꯛꯏ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯇꯧ ꯇꯥꯔꯤꯕꯣ ꯍꯣꯏꯁꯦ ꯆꯠꯂꯁꯤ ꯂꯥꯎ ꯁꯅꯥꯔꯩ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗꯕ ꯉꯝꯃꯦꯕ ꯅꯪꯅ ꯉꯝꯕꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯂꯩꯃꯗꯨ ꯁꯅꯥꯔꯩꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯏꯃꯥ ꯂꯥꯛꯏꯍꯦ ꯍꯩꯃ ꯏꯃꯥ ꯂꯥꯛꯏꯔꯣ ꯏꯃꯥꯁꯦ ꯌꯨꯝꯂꯣꯝꯗ ꯆꯪꯉꯨꯕꯅꯤ ꯑꯗ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯅꯤ ꯍꯥꯏꯗꯅ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯐꯝꯃꯨꯁꯤ ꯏꯃꯥ ꯃꯣꯔꯥꯁꯤꯗ ꯑꯌꯨꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥꯕꯣ ꯆꯥꯛꯀ ꯆꯥꯅꯕ ꯆꯥꯒꯤ ꯋꯥꯕꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨ ꯃꯌꯦꯡ ꯇꯥꯔꯤꯕꯗꯨꯕꯣ ꯏꯁꯥꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯇꯧꯔꯤꯅꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨꯀꯣ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯇꯧꯔꯨꯕꯁꯨ ꯅꯁꯥ ꯁꯣꯛꯀꯅꯤ ꯅꯠꯇꯦ ꯇꯣꯃꯥꯜꯗꯤ ꯊꯕꯛ ꯁꯨꯕꯒ ꯆꯠꯂꯤꯕ꯭ꯔꯣ ꯀꯔꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯣꯗ ꯏꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯇꯤꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯃꯌꯨ ꯊꯛꯇꯅ ꯂꯩꯔꯤ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯏꯃꯥ ꯃꯥꯗ ꯉꯥꯡꯅꯕꯗ ꯑꯩ ꯋꯥꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝꯅꯣ ꯍꯥ ꯃꯥꯅ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯌꯨꯝꯗꯁꯨ ꯃꯥ ꯂꯩꯍꯧꯗ ꯃꯥꯜꯂꯤ ꯀꯧꯕꯒ ꯈꯨꯝꯂꯛꯇꯦ ꯂꯩꯔꯝꯃꯣꯏ ꯏꯃꯥ ꯂꯩꯔꯝꯃꯣꯏ ꯃꯌꯨ ꯊꯛꯄ ꯆꯠꯂꯝꯒꯅꯤ ꯃꯥꯅꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯧꯅꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯤ ꯃꯔꯥꯏꯕꯛ ꯊꯣꯛꯅ ꯊꯤꯗ ꯃꯋꯥ ꯐꯠꯇꯕꯗ ꯍꯦꯛ ꯃꯌꯨꯝ ꯄꯥꯜꯂꯨꯗꯅ ꯁꯣꯝꯗꯁꯨ ꯇꯣꯃꯥꯜ ꯃꯇꯥꯎꯁꯤꯡꯒ ꯃꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ ꯁꯥꯃꯨꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯏꯇꯥꯎ ꯁꯦꯜ ꯄꯥꯏꯕ ꯂꯩꯖꯕ ꯀꯩꯁꯦ ꯀꯨꯏꯗꯦ ꯇꯣꯃꯥꯜꯅ ꯊꯛꯑꯣꯏ ꯏꯇꯥꯎ ꯊꯛꯑꯣꯏꯕꯣ ꯋꯥꯠꯂꯤꯉꯩ ꯑꯩ ꯂꯧꯒꯦ ꯏꯇꯥꯎ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯇꯥꯎ ꯇꯣꯃꯥꯜ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯁꯥꯃꯨꯅ ꯑꯗꯨꯗꯤ ꯃꯌꯣꯝ ꯑꯃꯠꯇꯒ ꯑꯊꯣꯡꯕꯗꯣ ꯈꯔꯒ ꯂꯧꯔꯣꯗꯅ ꯂꯧꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯅꯦ ꯍꯤꯗꯥꯛ ꯃꯌꯣꯝ ꯑꯃꯠꯇꯒ ꯆꯥꯅꯕꯗꯣ ꯈꯔꯒ ꯄꯤꯔꯛꯏꯅꯦ ꯀꯣꯟꯅꯗ꯭ꯔꯦ ꯀꯨꯟꯗꯥ ꯂꯩꯅ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯦ ꯁꯦꯜꯗꯤ ꯐꯅꯌꯥꯝꯕꯨ ꯇꯥꯔꯝꯃꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯤ ꯂꯧꯕꯗ ꯇꯥꯁꯅꯨ ꯏꯅꯦ ꯇꯥꯁꯅꯨ ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯩ ꯄꯤꯔ ꯂꯣꯏ ꯀꯌꯥꯕꯨ ꯇꯥꯔꯒꯦ ꯁꯤꯗꯤ ꯌꯨ ꯉꯥꯎꯔꯤꯉꯩꯁꯤꯗ ꯈꯔ ꯌꯥꯝ ꯍꯦꯛꯇ ꯍꯥꯏꯖꯟꯒꯦꯀꯣ ꯃꯁꯤ 이봉아 루파 니푸 망아 딸이네 오 이니는 루파 50 따나버 히닥도 마욤 아니다가 비로 호이 호이 아도나 파레 세세 히닥 마욤시 하이 꾸이나 레이타라누고 팟 탁나가 팟 한크로 마담 팟띠 오 호이 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 아도나 파레 세세 히닥 마욤시 하이 꾸이나 레이타라누고 팟 탁나가 팟 한크로 마담 팟띠 호이 호이 नुमिदांदो सनारै मागी पोटफम लोइसिनबा हाइदना तौरिङै खोमबना इतैमा बोरागा लैरदि लुपा 5 दगी लौगेबा खोमबा इतैमा सि बोरा हौबदि लैत्रेने अतिपबुदि लैरि हौखिसिरो याय इतैमा खरा हौबिरो होय होय अदुदि ngak ngairoko इतैमा हौरागे कुइरोइदा सनारै बोरादो हौरि खोमबसु ngai खोमबा बोरादा हौबा ngai बोइना इतैमा आइगिदि मरोइना खरा नमहनबिरोको होय होय तेमा इतैमगी पोटफमसी लंबी लमदांग मोदोकना याम सारी मीसु दुम संगम माले मयाम नुंसीबीदना तौरिनिदा इतैमा ता तोमालदुबु कमदौरि उदबु कुइनि मासु सुम लैरि मासु थबक सुबुगा सत्प्र तादब सत्ते सत्ते थबक सुबुगा सत्लो याबा मी नत्ते असुम नाइनरिङै तोमालदु यु तप ताइ ngauraga पोटफमदुदा संगलै कई नुपि असुक थेंगलसिबो कइदौरगे हुजिबो हा हौसिबु नंगना पोटफमगा हांगना तौरिसिबु नते नंगिसे अथेंबदा करी चागे हाइदना हांगिबनो हाइबनिदा नुपा इबुंगो खोमबना बोरा लौगे हाइदना हौ लैरबा अदा लोइसिनबदो फट याद्रबा लोइसिलदौनिसे युम संगबिरम अदो रसो हौजिगसु थेंगलसिफा पोटफम हांगु मतम लब हा करम्बो ओक्तलि चचलिगे नंग अथेंबसिदा काइनो नंगना ngangiदु नुपा मीनगा तारगा नुपा नंग सिदिने अदुबो वानिना मी ममंगसिदा थोनि काइख्रे तातुमा ऐनी नाव खोमन
ꯕꯣꯔꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯈꯔꯕꯨꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯥꯎ ꯌꯥꯗꯦ ꯀꯔꯤ ꯁꯥꯎꯕ ꯍꯦ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒ ꯀꯔꯤ ꯑꯔꯣꯟ ꯃꯔꯤ ꯂꯩꯅꯤ ꯍꯥ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯄꯣꯠꯐꯝꯁꯤꯗ ꯅꯣꯏꯅꯤ ꯈꯛ ꯂꯩꯔꯝꯃꯤꯁꯦ ꯍꯥ ꯅꯔꯣꯟ ꯁꯦꯡꯉꯣꯏꯕꯣ ꯀꯩꯅꯣ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯗꯨꯕꯣ ꯇꯥꯗꯅ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯆꯨꯝꯅꯗ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯣ ꯃꯤꯅ ꯆꯨꯝꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯒ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯁꯦ ꯅꯪꯒꯤ ꯕꯣꯔꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯇꯥꯗꯁꯦ ꯏꯍꯨ ꯉꯥꯎꯕꯒꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗ꯭ꯔꯤꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯁꯥꯎ ꯌꯥꯗꯦꯀꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩ ꯍꯥ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯈꯨꯃꯝꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗꯣꯔꯤꯕ ꯇꯥꯗ ꯀꯩꯅꯣꯗ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯣꯟꯊꯣꯛꯄ ꯀꯩꯅꯣ ꯇꯥꯗꯅ ꯑꯗꯨꯛ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯔꯤꯗꯨꯕꯣ ꯀꯩꯅꯣ ꯂꯥꯟꯅ ꯈꯟꯕ ꯍꯥꯏꯗꯤ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪ ꯅꯃꯥꯏ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯇꯥꯗꯁꯤ ꯍꯤꯗꯥꯛ ꯉꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯉꯥꯎꯕꯤꯌꯨꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯅꯒ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯈꯤꯗꯧ ꯋꯥꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯥꯗ ꯅꯅꯥꯎ ꯅꯨꯡꯉꯥꯏꯖꯗꯦ ꯆꯠꯀꯦꯁꯤ ꯀꯔꯤ ꯅꯣꯏꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯒ ꯑꯩꯉꯣꯟꯗ ꯆꯨꯝꯅ ꯍꯥꯏꯌꯨꯗꯤ ꯀꯩ ꯍꯥ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯍꯥ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯏꯕꯨꯡꯉꯣ ꯈꯣꯝꯕꯗꯣ ꯆꯠꯍꯟꯈ꯭ꯔꯣ ꯌꯨꯝ ꯆꯪꯉꯁꯤꯁꯦ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯅꯪꯁꯨ ꯌꯨꯝ ꯆꯠꯍꯧꯔꯣ ꯀꯨꯏꯊꯔꯕꯗꯤ ꯅꯪ ꯇꯥꯗꯁꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯑꯣꯛꯇꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯍꯟꯅꯤ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯅꯪ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯦꯔ ꯅꯨꯄꯥ ꯀꯩꯅꯣꯗ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯗꯅꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯨꯕꯣ ꯅꯊꯤꯕꯣꯡ ꯅꯌꯨ ꯇꯞꯇꯅ ꯊꯛꯎꯔꯒ ꯁ꯭ꯋꯥꯏꯗ ꯈꯟꯅꯕꯒ ꯍꯧꯕꯤꯔꯅꯨꯗ ꯇꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯗꯧ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯃꯁꯤ ꯑꯩꯉꯣꯟꯗꯒ ꯃꯆꯤꯟꯁꯤ ꯈꯨꯝꯕ ꯁꯥꯏ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯩꯌꯣꯃ ꯐꯨꯔꯣꯕ ꯑꯩꯁꯤ ꯍꯥꯠꯀꯤ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯐꯔꯅꯤ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩ ꯋꯥꯅꯕꯅꯦ ꯇꯣꯃꯥꯜ ꯌꯨ ꯉꯥꯎꯕꯒ ꯀꯩꯒ ꯁꯅꯥꯔꯩꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏ ꯄꯣꯠꯐꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯁꯅꯥꯔꯩ ꯐꯨꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯃꯩ ꯃꯃꯤꯠꯀꯥꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯅꯥꯔꯩ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨ ꯀꯥꯏꯌꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯗ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯁꯅꯥꯔꯩ ꯃꯃꯥꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯗ ꯃꯇꯝ ꯈꯔꯇꯪ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯃꯥ ꯃꯇꯝ ꯈꯔꯗꯪ ꯅꯠꯇꯦ ꯏꯆꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯒꯗꯕꯅꯤ ꯁꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕꯅꯤ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯥ ꯑꯩꯅ ꯆꯠꯂꯒ ꯊꯤꯅ ꯉꯥꯡꯉꯨꯒꯦꯕ ꯃꯥꯅ ꯏꯆꯥꯗ ꯑꯁꯨꯝꯅ ꯇꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯁꯣꯝꯗꯅ ꯑꯌꯨꯛꯇꯨ ꯇꯣꯃꯥꯜ ꯍꯧꯒꯠꯂꯛꯏ ꯑꯁ ꯀꯣꯛꯁꯤꯗꯤ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯉꯔꯥꯡ ꯑꯩꯕꯨ ꯀꯌꯥꯝ ꯍꯦꯟꯖꯤꯜꯂꯨꯔꯕꯅꯣꯅꯦ ꯀꯣꯛꯁꯤ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯅꯨꯄꯤ ꯇꯥꯔꯣꯏꯗꯕꯅꯤ ꯁꯤꯁꯨ ꯑꯌꯨꯛꯁꯤꯗ ꯀꯔꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯅꯕꯨ ꯇꯣꯃꯥꯜ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯤꯞꯄꯤ ꯇꯣꯃꯥꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯨꯗ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯔꯛꯂꯕꯗ ꯑꯁ ꯀꯔꯤ ꯗꯥꯎꯅꯣꯏꯕꯣ ꯑꯃꯨꯛꯁꯨ ꯃꯥꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯏꯇꯥꯎ ꯁꯥꯃꯣ ꯍꯟꯗꯛꯃꯨꯛꯇꯒ ꯁꯦꯜꯗꯨ ꯂꯧꯒꯦ ꯑꯩ ꯄꯨꯟꯅ ꯑꯗꯨꯝ ꯁꯤꯡꯉꯒꯦ ꯌꯥꯔꯣꯏ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯁꯦꯜ ꯄꯨꯕ ꯌꯥꯔꯣꯏ ꯀꯌꯥꯗꯤ ꯌꯥꯕ ꯅꯪꯅ ꯁꯦꯜ ꯄꯨꯔꯛꯏꯁꯦ ꯁꯦꯜ ꯁꯤꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯪꯅ ꯃꯣꯏꯕꯣ ꯍꯦꯃꯜꯂꯦ ꯑꯗꯨ ꯗꯥꯎ ꯌꯥꯗꯕꯩꯅꯤ ꯀꯩꯅꯣ ꯌꯥꯕ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯉꯒ ꯂꯣꯏ ꯉꯁꯤꯗꯒ ꯄꯨꯒꯦꯕ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯨꯔꯒ ꯂꯦꯞꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯑꯣ ꯌꯥꯖꯔꯦꯕꯣ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯁꯥꯟꯅꯗ꯭ꯔꯁꯨ ꯇꯣꯛꯎ ꯀꯩꯅꯣ ꯅꯪꯒ ꯁꯥꯟꯅꯃꯤꯟꯅꯕ ꯕꯤꯠꯀ ꯂꯩꯇꯦ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟ ꯐꯝꯃꯒ ꯂꯩ ꯍꯦꯔꯥ ꯀꯩꯅꯣꯗ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯪ ꯋꯥꯇꯥꯗꯨꯗꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤ ꯋꯥꯅꯤ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗ꯭ꯔꯁꯨ ꯑꯩ ꯁꯥꯟꯅꯕ ꯉꯝꯃꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯒ ꯁꯦꯜꯗꯨ ꯄꯨꯊꯣꯔꯒ ꯁꯥꯟꯅꯔꯣꯗꯅ ꯀꯩ ꯀꯥꯟꯗꯒꯦ ꯃꯤꯉꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯦꯜ ꯄꯨꯒꯦ ꯁꯨꯝ ꯍꯥꯏꯁꯤꯕꯣ ꯁꯦꯜ ꯁꯤꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯑꯩ ꯁꯦꯜ ꯂꯧꯔꯨꯈꯤꯒꯦ ꯇꯣꯃꯥꯜ ꯆꯥꯎꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯤꯟꯗꯁꯨ ꯍꯥꯏꯖꯩ ꯏꯁ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯨꯕꯒꯤꯕꯨ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯁꯦꯜ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯏꯅꯥꯛꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯆꯥꯊꯣꯛ ꯊꯛꯇꯣꯛꯈ꯭ꯔꯒ
ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯥꯏ ꯀꯛꯅꯤꯡꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯣꯠꯐꯝꯗ ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯄꯣꯠꯐꯝꯗꯨ ꯐꯝꯂꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯟꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯅ ꯆꯠꯈꯤꯕꯗ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯔꯩ ꯁꯅꯥꯔꯩ ꯀꯔꯤꯅꯣ ꯂꯩꯇ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯁꯤꯅ ꯉꯁꯥꯏꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯏꯃꯨꯡ ꯃꯪꯒꯣꯜ ꯀꯥꯁꯅ ꯏꯆꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯄꯣꯠꯐꯝꯁꯨ ꯐꯝꯍꯧꯗꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯈꯣꯏꯗꯧ ꯆꯥꯎꯒꯠꯄꯅꯦ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯥꯠꯅꯒꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯥꯠꯅꯣꯅꯦ ꯑꯌꯨꯛꯀ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯆꯐꯨ ꯃꯈꯨꯝꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗꯕꯗꯨꯗ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯆꯥꯛꯀ ꯊꯣꯡꯗ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯁꯥꯎꯗꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯍꯥꯞꯇ꯭ꯔꯖꯥꯠꯂ ꯃꯥꯏꯁꯤꯕꯣ ꯇꯣꯃꯥꯜ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤꯕꯗꯣ ꯇꯣꯃꯥꯜ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯁꯅꯥꯔꯩ ꯃꯄꯥꯝꯗ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯇꯣꯃꯥꯜ ꯏꯀꯥꯏꯅ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯟꯅ ꯀꯧꯏ ꯁꯅꯥꯔꯩ ꯁꯅꯥꯔꯩ ꯑꯣ ꯁꯅꯥꯔꯩ ꯁꯅꯥꯔꯩ ꯇꯥꯏ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯦ ꯂꯩꯃꯅ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯇꯣꯃꯥꯜ ꯅꯪ ꯂꯥꯛꯏꯔꯥ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯃꯥ ꯁꯅꯥꯔꯩꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯁꯅꯥꯔꯩꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯀꯧꯔꯒ ꯅꯪ ꯑꯃꯨꯛ ꯐꯨꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ 이붕어 또말 야래 능 ꯆꯠꯍꯧꯔꯣ 이사 누피세 ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯑꯔꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯆꯥ ꯅꯨꯄꯤꯁꯤ ꯊꯝꯃꯒ ꯃꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯅꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯁꯠ 이마 ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯩ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯥꯔ ꯁꯅꯥꯔꯩꯗꯁꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩ ꯍꯥꯏꯖꯒꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯑꯩꯒ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯒꯤ ꯅꯇꯥꯇꯣ ꯇꯧꯔꯅꯨꯅꯦ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯗꯅ ꯏꯟꯊꯤꯅ ꯅꯌꯨꯝ ꯄꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯁꯤꯗꯩꯁꯤꯗ ꯉꯥꯎꯊꯣꯛꯇꯅ ꯂꯥꯡꯊꯣꯛꯇꯅ ꯂꯩꯔꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯠꯄ ꯅꯪꯒ ꯂꯩꯔꯒ ꯏꯆꯥꯁꯦ ꯋꯥꯅꯅꯕꯅꯤ ꯏꯕꯨꯡꯉꯣ ꯍꯜꯂꯣ ꯌꯥꯔꯦ ꯍꯜꯂꯣ 이사세 마마이기 낙다 숨 레이저라선 마 나사타 생을 란제 아이부 엉뚱 링악부유 에이 타보인 강수두나 실탄남 헛나저게 사나리부수 아무카나 와할레루이 분시다 아이기 누피에 강득이 헨바 가리슈 레람드라 해비세 나야나 후식다다 강락부금 떠이 아이부 묵다 타자비유 에이 사나리부 부두나 저자기 마 마가이가디 lapnahanbigano phare nangna dumna hairabani isa nupi si puro aduga tomal matung manaw aigi isa nupi bu hek phuba saiba tawraba matamduda mama ina kaidoba ngamge do nang yenguko hoima naya wakhal tajari asumna tomal na haijarabada sanarai bu puduna mayumda hankhirami nongnini gi matungni tomaldi magi zwar sanabagi matamdi yoraklabada makhutu thak nikpa haurammi ibu matam yorokpara kai kutsasi thak nida ibu phanjanaga kuidabi amurak anirak tang yawusirane sananing bana kutsasi brek chatliwan kapinone kutsimi isibo ira mundu satpa hongnadida chatlaroigida adu tawraga kanaba su phangna matam mangnaba adugi saruk kutse nikpa phananaba inkol napi hori mayamse asi huidoklubana phani nupi kayagi tada yupak tumda puthoro he karigi yupak dia adu amu jwar thadoge haibro ira nateda jwar sanaba kai punsi ki amu khana sanaroi do inkol napi hori mayamse huidoki do hayeng insang napi thaba yan lamse aremada sum mangdana lei kainu ni nupa nasidi thazadaba wayam ngangida sidaidi thazadaba ngактani aina tawthar toisi nupi yengbuda kal sanarai adumnaga magi nupana wakal tarakpasida haraujai hauzik tomal taseng wakal tari hanagi phattaba pumnamak thadoktuna tomal hauzikti thabain khang kan su nomduna sanaraiga nungaina panki